Hey ma'am, welcome back to my channel and good morning to all. Ma'am da taram nokchari egi channel da first ngasi video siga aina ma'am da egi daily routine ayuk te nuthin pumbagi routine ma'am da utsarakke ahan bada ayuk ki lai thamai than ge tawri numi egi garden da sacha ba lai kya su hekcharaga lai da kachare lai thamai than ba loijare sida morning se without the incomplete ni ko mayam gi di kai hai ji hai biro ai gi di incomplete ni without tea so cha khadang lon ge tawi cha se phana hang no thak ning ai gan ta se cha ready hoire cha se machu su yam phajari ko ha ko da ba male yengo mem mazu phaji na cha so ai tea se alone time with my tea ai happy place Hajik ithonta phamna view as greenery uyengna cha thakpase nungaiba amani ko nungaiba phauri egi se corner siga ina phamna quality time spend tawri thantaga with my tea and my garden so breakfast horage tawre cha thakpa lore so garden da ina ngasi poha hauge hari so kari patta khara pan base hekjarage kari patta ga dugai morok khara heage morok atek pase lore ba market chatri so morok atek pa khara ga kari patta ga hapaga poha hauge hauri chempak ngau poha chempak ngaurage tawri so khara cutting tawrage morok se sumai pik pik na kathalle tilau su ama hapani ko siga tilau su kup kup na soidoi mi ko ma'am thau khara hapaga thau se sare haibada kari patta adugaidi hangam maru dugai tilau akhoi na kakna thamba do hapani fajana ngausan mirani katang brown oiraga mase brown oibada dugai tomato khara hapchalani ko tomato ju khara ngausan mirani duga akhoi machu jira duga masla khara hapani akhoi thum loina mix tawraga ngausan mirani tomato kai kang se khatang mule haibada akhoi chempak khatang chamna thambado do hapchalani ko hapchin mera fajana kom ngausan mirani thum khatang watpa tari mathakta dum thakchanba yani kona do ina makhi thum do khatang watna thakibanina khatang muk akom hapchalani add tawchalani dugai sumai mix tawrani to siga ingredient ama diwali peanut hapaudre ei do peanut tu su yumda layodaba dona aina mixture oina dum ti mathakta dum chaisalle ko mixture su chaisanbase mai mahau ma oi tongali ko mixture su mix tawbase poha gi taste atopa lai se leire gi poha haji ready oire poha se kangna di chaba yaroi dona cha khatang di lon ge khalle nuti muki breakfast ta chak cha basisu chaning da ba yaurai ko dona poha gumba akhoi try tawba yani poha sisu yamna su ayuk ta cha ba se yam light oi yam phasu phai sa gi tamakta healthy food ni so ayuk ki di loijare so lunch ki preparation tawjarage lunch ki preparation da ngasi se aina soyabin khara thongge khalle soyabin ga sinju khara ga so aigi terrace tagi aina thajaba maroi mapang khara hekjare fadigom toninghok peru kharaga mayang bamana kharaga sumai heaga sinju kobi ga soi ga na khalli ko chalaire maroi sing se ta phajana chamage maroi hingge hoba ka maroi se phajana chame soyabin se aina ayukta sumai tingchan thambani ko soyabin se ai ngasi anouba style amada thongge khalli
ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ, ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯅꯤ꯫ ꯁꯣꯌꯥꯕꯤꯟꯒꯤ ꯃꯍꯤꯁꯤꯅ ꯑꯩꯅꯅꯦ ꯁ꯭ꯇꯣꯔ ꯇꯧꯔ ꯊꯝꯗꯣꯏꯅꯤꯁꯦ ꯑꯩꯅ ꯑꯦꯖ ꯑ ꯐꯔꯇꯤꯂꯥꯏꯖꯔ ꯄ꯭ꯂꯥꯟꯠꯁꯇ ꯌꯨꯁ ꯇꯧꯔꯅꯤꯀꯣ꯫ ꯁꯣꯌꯥꯕꯤꯟꯁꯤꯒ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯀꯔꯗ, ꯁꯪꯒꯣꯝ ꯑꯐꯝꯕ, ꯃꯁꯂꯥ, ꯃꯆꯨ, ꯖꯤꯔꯥ, ꯊꯨꯝ ꯀꯌꯥ ꯍꯥꯞꯄꯒ ꯃꯥꯁꯦ ꯑꯩꯅ ꯐꯖꯅ ꯃꯦꯔꯤꯅꯦꯠ ꯇꯧꯔꯅꯤꯀꯣ꯫ ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯕꯁꯦ ꯊꯨꯝ ꯃꯣꯔꯣꯛ ꯐꯖꯅ ꯆꯪꯕꯅꯤ, ꯑꯗꯨꯅ ꯃꯥꯏ ꯃꯍꯥꯎꯗꯣ ꯍꯦꯜꯂꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯀꯨꯞꯁꯜꯂ 10-15 ꯃꯤꯅꯤꯠꯁ ꯊꯝꯃꯅꯤ꯫ ꯁꯣꯝꯗ ꯈꯥꯡ ꯊꯥꯡꯒꯠꯂꯦ꯫ ꯑꯩꯈꯣꯏ ꯁꯤꯒ ꯍꯥꯟꯅ ꯑꯩꯅ ꯑꯥꯂꯨꯁꯦ ꯀꯛꯅ ꯊꯝꯕꯅꯤꯀꯣ, ꯑꯗꯣ ꯊꯥꯎꯁꯦ ꯁꯥꯔꯦ, ꯑꯥꯂꯨꯁꯦ ꯍꯥꯟꯅ ꯐꯖꯅ ꯉꯧꯊꯣꯛꯑꯅꯤ꯫ ꯈꯔ ꯃꯨꯟꯇꯛ ꯇꯧꯅ ꯊꯨꯝ ꯈꯛꯇꯪ ꯆꯥꯏꯁꯤꯜꯂꯒ ꯍꯥꯟꯅ ꯉꯧꯊꯣꯛꯑꯅꯤꯀꯣ ꯑꯥꯂꯨꯁꯦ ꯈꯔ ꯐꯖꯅ ꯉꯧꯔꯦ, ꯈꯇꯪ ꯃꯨꯜꯂꯦ ꯍꯥꯏꯕꯗ ꯃꯥꯁꯦ ꯈꯥꯏꯗꯣꯛ ꯊꯝꯃꯅꯤ꯫ ꯑꯗꯨꯒ ꯑꯂꯦꯝꯕ ꯊꯥꯎꯁꯤꯒꯅ ꯇꯦꯖꯄꯇꯥ, ꯄꯥꯁꯄꯨꯔꯟ ꯈꯔ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯃꯦꯔꯤꯅꯦꯠ ꯇꯧꯕ ꯁꯣꯌꯥꯕꯤꯟꯁꯦ ꯍꯥꯞꯄꯒ ꯃꯥꯕꯨ ꯐꯖꯅ ꯉꯧꯔꯅꯤꯀꯣ꯫ ꯁꯣꯌꯥꯕꯤꯟꯁꯦ ꯉꯧꯔꯦ ꯍꯥꯏꯔꯒ ꯂꯧꯊꯣꯛꯑꯅꯤ꯫ ꯈꯥꯡꯗ ꯊꯥꯎ ꯈꯛꯇꯪ ꯍꯥꯞꯄꯒ ꯈꯥꯡꯁꯦ ꯁꯥꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯁꯄꯨꯔꯟ, ꯇꯦꯖꯄꯇꯥ, ꯇꯤꯜꯍꯧ, ꯆꯅꯝ, ꯁꯤꯡ, ꯑꯩꯅ ꯀꯛꯅ ꯊꯝꯕꯗꯣ ꯃꯣꯔꯣꯛ ꯂꯣꯏ ꯍꯥꯞꯆꯤꯜꯂꯅꯤꯀꯣ꯫ ꯍꯥꯞꯆꯤꯜꯂꯒ ꯉꯧꯁꯤꯟꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯨ ꯑꯩꯅ ꯍꯥꯟꯅ ꯀꯛꯅ ꯊꯝꯕꯗꯣ ꯂꯣꯏ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯃꯁꯂꯥ ꯍꯥꯞꯄꯒ ꯉꯧꯊꯣꯛꯄꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯁꯦ ꯐꯖꯅ ꯍꯥꯟꯅ ꯃꯥꯕꯨ ꯇꯣꯃꯦꯇꯣ ꯍꯥꯞꯄꯒ ꯃꯨꯜꯍꯜꯂꯗꯤ ꯃꯥꯏ ꯒ꯭ꯔꯦꯚꯤꯗꯣ ꯍꯩꯖꯥꯡꯗ ꯊꯤꯛꯅꯦꯁꯇꯣ ꯂꯥꯛꯑꯦꯕ, ꯑꯗꯨꯅ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯧꯔꯅꯤ꯫ ꯖꯤꯔꯥ, ꯑꯩꯈꯣꯏꯅ ꯍꯥꯞꯀꯗꯕ ꯃꯁꯂꯥ, ꯖꯤꯔꯥ, ꯃꯣꯔꯣꯛ, ꯃꯆꯨ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯈꯔ ꯑꯦꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯉꯧꯁꯜꯂꯒ ꯊꯝꯃꯒ ꯐꯖꯅ ꯁꯥꯏꯠ ꯑꯃꯗꯅ ꯑꯩꯅ ꯆꯥꯛ ꯊꯥꯡꯒꯠꯂꯦ꯫ ꯃꯥꯏ ꯒ꯭ꯔꯦꯚꯤꯁꯦ ꯈꯤꯇꯪ ꯀꯪꯅ ꯉꯧꯔꯅꯤꯀꯣ꯫ ꯌꯦꯡꯉꯨ ꯃꯌꯥꯝ, ꯒ꯭ꯔꯦꯚꯤꯁꯦ ꯊꯤꯛꯅꯦꯁ ꯂꯥꯛꯑꯕꯅꯤꯀꯣ ꯐꯖꯅ꯫ ꯒ꯭ꯔꯦꯚꯤꯁꯦ ꯊꯤꯛꯅꯦꯁ ꯁꯤꯗ ꯑꯩꯅ ꯑꯥꯂꯨ ꯍꯥꯟꯅ ꯉꯧ ꯊꯝꯕꯗꯣ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯃꯤꯛꯁ ꯇꯧꯔꯒ ꯉꯧꯁꯤꯟꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯂꯥꯁꯇ ꯒꯔꯝ ꯃꯁꯂꯥ ꯈꯛꯇꯪ ꯍꯥꯞꯄꯅꯤ꯫ ꯒꯔꯝ ꯃꯁꯂꯥꯁꯦ ꯑꯍꯥꯟꯕꯗ ꯍꯥꯞꯍꯧꯗꯕꯅꯤꯀꯣ, ꯑꯩꯅ ꯂꯥꯁꯇ ꯍꯥꯞꯄꯅꯤ꯫ ꯏꯁꯤꯡ ꯈꯛꯇꯪ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯥꯏ ꯁꯕꯖꯤꯒꯤ ꯇꯦꯛꯁꯆꯔꯁꯦ ꯂꯥꯛꯍꯟꯗꯣꯏꯅꯤꯀꯣ꯫ ꯁꯣꯌꯥꯕꯤꯟꯁꯤꯁꯨ ꯊꯥꯛꯆꯤꯜꯂꯅꯤꯀꯣ ꯃꯌꯥꯝ, ꯊꯨꯝ ꯈꯔ ꯆꯥꯏꯔꯒ꯫ ꯃꯁꯂꯥꯁꯦ ꯐꯖꯅ ꯇꯣꯠꯁꯤꯜꯂꯅꯤ꯫ ꯁꯣꯌꯥꯕꯤꯟꯁꯤꯒ ꯑꯥꯂꯨꯁꯤꯒ ꯐꯖꯅ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯍꯥꯞꯄꯅꯤ꯫ ꯏꯁꯤꯡ ꯍꯥꯞꯄꯒ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯁꯧꯍꯜꯂꯅꯤ꯫ ꯑꯗꯨꯒ ꯁꯤꯅꯤꯀꯣ ꯍꯤꯟꯖꯥꯡ꯫ ꯁꯣꯝꯗ ꯑꯩ ꯍꯤꯟꯖꯥꯡ ꯁꯧꯔꯤꯉꯩꯗ ꯁꯤꯡꯖꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯖꯔꯒꯦ꯫ ꯃꯔꯣꯏ ꯃꯄꯥꯡ ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯈꯤꯕꯗꯣ ꯈꯔ ꯁꯣꯏꯖꯔꯦ꯫ ꯍꯩꯖꯥꯡꯁꯨ ꯁꯣꯝꯗ ꯁꯧꯔꯛꯑꯦ, ꯍꯩꯖꯥꯡꯁꯦ ꯂꯣꯏꯔꯦ꯫ ꯐꯗꯤꯒꯣꯝ ꯈꯛꯇꯪ ꯊꯥꯛꯆꯔꯒ ꯃꯩ ꯃꯨꯊꯠꯂꯒꯦ꯫ ꯁꯤꯡꯖꯨꯁꯦ ꯀꯣꯕꯤ ꯈꯔ ꯁꯣꯏꯖꯤꯜꯂꯒꯦ ꯃꯊꯛꯇ꯫ ꯀꯣꯕꯤ ꯈꯔꯒ ꯁꯣꯏꯖꯜꯂꯦ꯫ ꯁꯤꯡꯖꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯒꯤꯗꯃꯛꯇ ꯑꯩꯅ ꯊꯣꯏꯗꯤꯡ ꯈꯔ ꯉꯧꯔꯒꯦ꯫ ꯊꯣꯏꯗꯤꯡ
ꯃꯅꯤꯄꯨꯔꯗꯅ ꯊꯣꯏꯗꯤꯡ ꯀꯧꯏ, ꯑꯩꯈꯣꯏ ꯀꯁꯥꯔꯗꯅ ꯁꯦ ꯅꯨꯡꯁꯨꯛ ꯑꯣꯏꯅ ꯀꯧꯏꯀꯣ꯫ ꯅꯨꯡꯁꯨꯛꯁꯦ ꯐꯖꯅ ꯉꯧꯔꯦ ꯍꯥꯏꯔꯒ ꯃꯣꯔꯣꯛ ꯑꯀꯪꯕꯁꯨ ꯈꯔ ꯑꯗꯨꯝ ꯁꯤꯒ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒ ꯉꯧꯁꯜꯂꯒꯦ꯫ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯏꯕ, ꯑꯗꯨꯅ ꯃꯣꯔꯣꯛꯁꯦ ꯃꯔꯤꯇꯪ ꯍꯥꯞꯀꯦ꯫ ꯑꯗꯨꯒ ꯁꯤꯡꯖꯨꯁꯤꯁꯨ ꯀꯌꯥꯝ ꯌꯥꯝꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯍꯥꯞꯆꯜꯂꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯔꯦꯗꯤꯃꯦꯗ ꯑꯩꯅ ꯂꯩꯖꯕ ꯆꯅꯥ ꯈꯔꯁꯤꯁꯨꯒ ꯅꯨꯡꯁꯨꯛꯁꯤꯒ ꯁꯨꯃꯤꯟꯅꯔꯅꯤ ꯁꯤꯡꯖꯨꯗ ꯍꯥꯞꯄꯒꯤꯗꯃꯛꯇ꯫ ꯁꯨꯃꯥꯏꯅ ꯁꯨꯔꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒꯦ꯫ ꯑꯩꯒꯤ ꯁꯤꯡꯖꯨ ꯂꯣꯏꯔꯦ꯫ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯦꯠꯁꯜꯂꯅꯤꯀꯣ꯫ ꯁꯤ ꯑꯩꯒꯤ ꯑꯥꯐꯇꯔꯅꯨꯟꯒꯤ ꯂꯟꯁꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯣꯏꯖꯔꯦ꯫ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯁꯤꯒ ꯑꯗꯨꯝ ꯂꯣꯏꯖꯔꯦꯀꯣ꯫ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯤ, ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ꯫ ꯁꯣ ꯏꯚꯤꯅꯤꯡꯒꯤ ꯑꯩꯒꯤ ꯔꯨꯇꯤꯟꯁꯦ ꯑꯩ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯎꯠꯆꯔꯒꯦ꯫ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤꯀꯣ꯫ ꯁꯣ ꯕꯥꯏ꯫